ꯃꯌꯥꯝ ꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯄꯣꯏꯔꯧ ꯈꯣꯡꯖꯤꯜꯒꯤ ꯃꯌꯥꯝ ꯂꯤꯇꯥꯟ ꯃꯈꯣꯡ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤꯀꯣ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19 ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19ꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯨꯃꯨꯈꯣꯡ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯑꯩꯈꯣꯏ ꯄꯣꯝꯄꯤ ꯕꯣꯝ ꯊꯥꯗꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯂꯩꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯍꯣꯏ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯕꯨꯗꯤ ꯃꯇꯝ ꯈꯔ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯛꯏ ꯍꯥꯏ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯍꯥꯛꯀꯤꯁꯦ ꯔꯤꯀꯕꯔꯤ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯤꯃꯤꯇ꯭ꯔꯤꯁꯤꯒꯤ ꯂꯥꯏꯚ ꯊꯥꯖꯔꯛꯂꯤꯕꯁꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯆꯍꯤ 34ꯃꯨꯛꯇꯤ ꯁꯨꯔꯦꯗꯤ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯄꯨꯔꯒ ꯃꯥꯁꯦ ꯍꯣꯠꯅꯖꯕ ꯌꯥꯝ ꯀꯟꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯕ ꯑꯗꯨꯒ ꯃꯁꯥꯁꯨ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯀꯣ ꯑꯗꯣ ꯑꯀꯨꯞꯄ ꯃꯔꯣꯜꯗꯨꯗꯤ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯁꯨ ꯎꯅꯁꯤ ꯑꯗꯨꯒ ꯇꯨꯃꯨꯈꯣꯡ ꯍꯥꯏꯔꯤꯕ ꯂꯝꯗꯝꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯈꯪꯍꯧꯗꯅ ꯕꯣꯝ ꯊꯥꯗꯔꯛꯄꯗꯨꯅ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯇꯝ ꯁꯥꯡꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯆꯠꯄ ꯉꯝꯕꯒꯤ ꯐꯤꯕꯝꯗꯕꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯗꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯍꯧꯖꯤꯛꯁꯦ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜꯕꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯏꯖꯕꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯟꯗꯛꯁꯦ ꯔꯤꯁꯦꯟꯠꯂꯤ ꯂꯥꯡꯒꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯤꯕꯗꯨꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯪꯖꯕꯗ ꯃꯈꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎ 3 ꯑꯣꯏ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯃꯇꯣꯝꯗꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦ 2 ꯂꯩꯕ ꯃꯍꯥꯛꯀ ꯑꯩꯈꯣꯏ ꯎꯅꯖꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯣ ꯑꯗꯨꯒ ꯑꯄꯣꯛꯄꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯥꯡꯒꯣꯜ ꯆꯤꯡꯗ ꯂꯩꯇꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯈꯤꯕꯗꯨꯅ ꯃꯌꯥꯝ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯃꯌꯥꯝ ꯐꯣꯇꯣꯗ ꯑꯩꯈꯣꯏ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯁꯤꯡꯒꯤꯃꯩꯇ꯭ꯔꯤꯁꯤꯅ ꯊꯥꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯃꯩꯇ꯭ꯔꯤꯁꯤꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯅ ꯁꯤꯗ ꯂꯦꯞꯄꯤꯔꯤꯕ ꯏꯇꯤꯟ ꯃꯥꯏꯕꯝꯁꯤꯅ ꯃꯥꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯍꯥꯏꯗꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯔꯒ ꯂꯥꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯃꯤꯟꯅꯔꯒ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯉꯝꯃꯒꯗꯤ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯗꯤꯇꯦꯜꯁꯁꯦ ꯑꯩ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯌꯨꯝꯁꯤꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯗꯣꯛꯆꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯤ ꯂꯤꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ ꯑꯁꯤꯒꯤꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯌꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯅ ꯃꯃꯤꯡꯁꯦ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛꯇꯪꯒ ꯊꯝꯖꯒꯦ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯆꯧꯕ ꯁꯟ ꯑꯣꯐ ꯂꯦꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯇꯨꯃꯨꯈꯣꯡ ꯕꯖꯥꯔꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯆꯧꯕ ꯍꯥꯏꯕꯅꯤꯀꯣ ꯀꯩꯅꯣꯒꯤ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯇꯣꯟ ꯍꯥꯏꯕ ꯑꯣꯀꯦ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯏꯕꯣꯆꯧꯕꯒ ꯏꯕꯣꯇꯣꯟꯒꯁꯦ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯏꯗ ꯂꯩꯕꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯕ ꯃꯃꯤꯡꯁꯦ ꯏꯕꯣꯆꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯆꯍꯤ 34 ꯍꯥꯏꯕꯅꯤꯀꯣ ꯆꯍꯤ 34 ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯍꯥꯏꯇꯥꯔꯦ ꯃꯕꯥꯏꯒꯁꯨ ꯋꯥꯔꯤ ꯁꯥꯖꯒꯦ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯃꯆꯦ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯃꯥꯏꯛ ꯑꯝꯇ ꯍꯥꯞꯆꯒꯦ ꯃꯇꯧ ꯀꯔꯝ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯈꯣ ꯁꯤ ꯃꯁꯛ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯈꯨꯟꯗꯣꯡꯕꯝ ꯅꯤꯔꯟꯖꯣꯏ ꯑꯗꯨꯒ ꯂꯝꯁꯤꯅ ꯄꯣꯏꯔꯧ ꯈꯣꯡꯖꯤꯜ ꯂꯤꯇꯥꯟ ꯃꯈꯣꯡ ꯍꯥꯏꯕꯤꯕꯅꯦꯕ ꯊꯣꯡ ꯁꯥꯕ ꯂꯣꯏꯗꯕ ꯑꯃ ꯂꯩꯁꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦꯒꯤ ꯃꯤꯡꯁꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯁꯣꯔꯣꯛꯈꯥꯏꯕꯝ ꯈꯨꯟꯗꯣꯡꯕꯝ ꯑꯣꯡꯕꯤ ꯔꯣꯃꯤꯇꯥ ꯑꯗꯣ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯏꯕꯣꯆꯧꯕ ꯃꯇꯣꯝꯗꯅꯦꯁꯨ ꯍꯥꯏꯀꯣ ꯅꯨꯄꯥꯗꯅ ꯃꯊꯟꯗ ꯅꯨꯄꯥꯗ ꯃꯇꯣꯝꯗ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯔꯤꯁꯨ ꯑꯝꯇꯪ ꯂꯤꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯤꯠ ꯁꯨꯃꯥꯏꯅ ꯅꯥꯝꯃꯁꯦ ꯍꯧꯖꯤꯛꯁꯦ ꯃꯤꯠꯁꯦ ꯃꯤꯠꯇ ꯗꯥꯏꯔꯦꯛ ꯄꯥꯟꯈꯤꯕ ꯑꯣꯏꯗꯣꯏꯔꯥ ꯗꯥꯏꯔꯦꯛ ꯃꯤꯠꯇ ꯄꯥꯟꯕꯅꯦ ꯑꯗꯣ ꯂꯥꯌꯦꯡꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯄꯨꯡ ꯐꯥꯅꯗꯤ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯁꯦ ꯈꯣꯠꯁꯦ ꯍꯥꯏꯅꯔꯒ ꯃꯈꯥ ꯇꯥꯕꯗꯣ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯔꯣꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯒꯥꯏꯗꯇꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯩꯐꯝ ꯁꯦꯇꯜꯗꯣ ꯃꯐꯝ ꯆꯥꯕ ꯂꯩꯇꯕꯅꯤꯅ ꯇꯨꯃꯨꯈꯣꯡꯗꯒꯤꯁꯨ ꯑꯗꯩ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯂꯩꯔꯤꯁꯤꯡꯁꯤꯅ ꯇꯥꯟꯅꯔꯒ ꯑꯩꯒꯤꯁꯤꯗꯅ ꯐꯔꯅꯤ ꯍꯥꯏꯅ ꯁꯤꯗꯩꯗ ꯊꯝꯃꯛꯈꯤꯕꯅꯦ ꯑꯣ ꯁꯤꯗꯗꯤ ꯊꯥ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯔꯦ ꯊꯥ ꯑꯃ ꯐꯥꯔꯛꯑꯦ ꯊꯥ ꯑꯃꯨꯛꯀꯤ ꯆꯥꯡ ꯐꯥꯔꯦ
ꯏꯝꯐꯥꯜꯗ ꯃꯆꯦ ꯑꯃ ꯂꯩꯕꯒꯤꯗ ꯂꯩꯔꯝꯕꯗꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯗꯨ ꯃꯐꯝ ꯑꯃꯠꯇ ꯆꯥꯗꯕ ꯐ꯭ꯂꯣꯔꯁꯨ ꯑꯣꯏꯕꯗꯨꯅ ꯀꯥꯇꯣꯛ ꯀꯥꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯃꯉꯣꯟꯗꯁꯨ ꯂꯩꯕ ꯑꯗꯨꯗꯨꯅ ꯁꯤꯗꯩꯗ ꯊꯝꯃꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯥꯒꯤ ꯐꯤꯕꯝꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯤꯔꯤꯕꯒꯦ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄꯕꯨꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯑꯩꯒꯗꯤ ꯀꯌꯥ ꯊꯣꯏꯅꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯃꯥꯒ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯒ ꯁꯤ ꯇꯧꯔꯒ ꯃꯥꯒꯤ ꯁꯤ ꯍꯥꯏꯔꯛꯏꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯆꯦꯁꯤꯒꯗꯤ ꯑꯗꯨꯝ ꯗꯦꯂꯤ 이따 따따나 아둠 시니 뭐 아이지 시니 마 로이 칸게 마나 아두데 아이나 뭐 농안바가 타박 수바 짤람니나 누미 따라람니나 그마이 떠리 깨더리 샤리 타이마 그마이 떠리 콜레 아두가 테라피 시다 하나 떠롬바도 농마이붕다 아두 농마이붕기 사드나 딱피락거든요 거기 시 왕캠기수 마품 아마 레이버니 아이 링 러렇게 하이라가 거기서 마 해내버데 ngरang 한데 떠우바 호래 아두 पैसा기 प्रॉब्लम 레이버니나 doctor도나 하비락거수 누밋 अहुम मरी कालगा थेरापी से अदुमाइना तौसेना हारे हादि नोंगमदा नुमित खुदिंगी तौबबुदि याय अदो ngसाइ पैसागी प्रॉब्लम दु लैबनिना आइजु आइना कनो तौरगा लैबनिना अदो अवाबा लैबनिना अदुमाइना खनरगा था कयामुक तौसिगे अदो खै अदुदि कोना खनरगा हाइरके डॉक्टर अदुमाइना हाइरम अदो खै कोनबिरिबा हाइतारेको पाइबिरिबा फोटो से सिना लांगोल चिंग लेखिदबा पाबुंग सिगिनेबा पाबुंग सिना लांगोल चिंग मतो करमना यौरुबनो कमाइन तौरगा लेखिदबनो हाइदम तांदो खतंग लंगला जंगजिगुम लेब्रा आइना सुम ताजबददी ngसाइगी युंगी लेता लाइरा दुगा मसानुपा सिसु लायिंगनिंगबा लायिंग मंगमदबा टेंशन मयाम योमगसु लेखिना हाइना ताबिरै ताजैको अदुइ मतांदो खतंग थांबियोने पाबुंग लेखिदबा पाबुंग सि मतांदा हयेंसु सोरातनि हाइदना सि मतांग खतंग थांबियो लेगिदबाजी याम टेंशन लबदा मासे हुजिकी लानजेलपै प्रॉब्लम जे सिदगी अयाम बोयरगा ngसाइ मसानुपीगी इम्फादा लैरिबा मसानुपीगी मनाक्सिदसु भरानिना लैफम लैरक्तबा चाबगी थकपीगी प्रॉब्लम एवरीथिंग सुगुम्बा मयाम जे माई वाखन सुम हेंजनबा वाखनदो खलकपदगी को मासे अदुमाइना तौबगी हाना ममांगदसु अदुमाइना मासे तौबगी केनोमा लैग्रे अइना खंगजबदा अकोनबगी मागी डेट ओइदिजे सिदैदा मागी ममांगी केनोदो हिस्ट्री दो खंगैने अइना अदुमाइ तौरगा अइना पाउदो मथंग मथंग फावरकपदगी अइना चटलुरगा मागी केनोदो आइडेंटिफाई तौरगा अदुमाइ तौर लोइसलगा स्वार्थजे सिदा तौननबगी अदुमाइ डिसिजन लौबने स्वार्थजे हयेंग अदुम ता हयेंग तौरनी पुलप आइदि लैतबनिना को हुजिक सिचुएशन सिदा अस्तिजु स्वरासो पुन्ना पुलप पुनबिदुनि हयेंगसे पुलप पुनदोइने पुलप पुनदोइने अदो ngसाइगी पाबुंगसे लैते हाइबगी पाउसे चिंग मतोंदा लैत्रे हाइबगी पाउसे करम कांदगदि पाउसे तागी अदुगा सुम वारी ओइना ताबीबदा मचानुपागीदमत मथा याम साजरमबदो अदुकी मतिक मथादि सारे हाइबदि अइ खंगे मरमदे अइगा सगोन तोंगबदा चाही अमा मखाइ हेन लेमिनरमेबा मासे लेफम हाइदि असोमदा तुमखोंदा लै यादबनिना अहनसिंग आंगांसिंग से सेटल तौनबे अफबा साफबा मफमदा थैदोकनेयबा मचानुपासो छोगा लैरमिना अइ नाक्ता दुमाइना लैरगा तौरगा लैरमबदे अदैदि अइसु हसागी आदुदा सुम भरादो हुनिंगा मक्तमेदे मफमजु लापकपनिना बाजार यौना चलकपसि प्रॉब्लम लैबनिना युमजिमा सानबो होनरिङै तौरिङैदा मचेगिदा मचानुपी अहनगिदा लैरेदना अदु लैबदे मासे वाखनजे हेंजनना सोक्सलगा अदुमाइ तौरगा अदुगी प्रॉब्लमदो लाखिबने होय मासे अदो मासे मा पाउदे अखोइना खंबा नते मसागी मागी डायरी सिदा अखोगी इरंबा नंबर सिंगजे सिंकुप साना सेगारमे माचेत खंगदना होय मसिंग खंगदना अदु पुलिसिंगना नंबर से रिकवर तौनबो होनबदा मोय नुमित तरुकनिगुम्बा चंगे हाय अदुदा फंगकपा नंबर अहानबदुनि तुमुखोंगी नंबर से तौरकपा ओ सुमाइन तौगा असि भागसांग मा लैरे सी नंबर से सुमाइन यावरमे माय डायरी दा हायना अदुगा तुमुखोंदुगा अमुक अखोइदा अमुक फोन तौरे तौरकपा मिकुप तुमुक्तदा चला नुमित तुमुक्तदा इदुम लोइसनजरम हाइदि कनो तौबीबनेबा कन्फर्म ताबीबा हाइतारे असि भागसांग से मानेसे अदो असि भागसांग सिदि एखोइना ताजबदा यामना फिबम चाद्रे हे येंबा मतमदा मसक्ति खंगद्रे हाइनासु हाइरेको अदो कमाइनागदि मसाने हाइबसे हाइदि पाबुंगसे मतौ क्रमना माने हाइना कन्फर्म ताबीखिबगे खतंग थंबियोने दु कन्फर्म ताबाइसे ngसागी माना सेट पचाबा आइगे चही अमा मखाइ लेमिनरमबनिना माना सेटलिबे चारिबमदि माना तौरमबसिंदु लोइना मागी लैरिबा पोत चही माना करी चली केदौरे आई लोइना मागी सोरजे खंगनेबा अदुना क्वाइ अहामबदा आइना माबु आइडेंटिफाई तौबसि मागी डायरी दुदगी नंबर 1 अनि सुबदा मागी सैंडल से गुवाहाटी दे लेरखिबे सैंडल ने इना गाई चलिङैदा अदुइ मतुंग अखोइजा असिबा मनाक चंगबा याद्रि मोय एफआईआर मा तौरमिना पुलिस का पुने लाकमिनरोना हाइरे अदुइ पुलिस का पुने चटपा कांदा ngसागी आइना
ꯑꯩꯈꯣꯏꯅ ꯑꯗꯩ ꯄꯣꯔꯛꯈꯤꯕ ꯐꯗꯤꯁꯦ ꯑꯁꯤ ꯍꯥꯟꯅ ꯎꯕꯅꯦꯕ ꯃꯥ ꯑꯗꯨꯗ ꯍꯦꯡꯒꯤꯡ ꯇꯧꯕꯅꯦ ꯀꯤꯁꯤꯁꯤ ꯊꯣꯛꯑꯝꯗ꯭ꯔꯤꯑꯕ ꯀꯤꯁꯤꯁꯤꯁꯨ ꯅꯨꯃꯤꯠꯇꯨꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯅꯨꯃꯤꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏ ꯃꯣꯏ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯃꯁꯤ ꯅꯨꯃꯤꯠ 2-3 ꯆꯪꯒꯅꯤ ꯍꯥꯏ ꯃꯣꯏ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯗꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯃꯥꯅ ꯁꯦꯠꯂꯝꯕ ꯈꯣꯡꯒ꯭ꯔꯥꯎ ꯃꯗꯨ ꯑꯩꯒ ꯆꯍꯤ 1 ꯃꯈꯥꯏ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯄ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯃꯥꯅ ꯑꯗꯩ ꯃꯥꯅ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠ ꯆꯦꯛ ꯆꯠꯄ ꯕꯦꯜ ꯂꯣꯏꯅ ꯑꯗꯨꯗ ꯃꯥꯁꯦ ꯑꯗꯨꯗ ꯑꯩꯅ ꯑꯁꯤ ꯑꯩꯈꯣꯏ ꯑꯍꯟꯅꯤꯁꯤ ꯈꯪꯉꯦ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯃꯥꯁꯦ ꯑꯣꯏꯔꯦ ꯀꯥꯏꯅ ꯈꯪꯉꯒ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯗꯤ ꯈꯨꯗꯩꯗꯨꯗꯅꯤ ꯍꯥꯏꯗꯤ ꯈꯨꯗꯩꯁꯦ ꯃꯇꯝ ꯁꯥꯡꯅ ꯃꯥꯒ ꯂꯣꯏꯅꯕꯤꯕ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯇꯨꯝꯃꯁꯨ ꯍꯤꯞꯄꯁꯨ ꯍꯧꯒꯠꯂꯁꯨ ꯑꯗꯨꯝ ꯃꯥ ꯂꯣꯏꯅꯔ ꯂꯩꯕ ꯈꯨꯗꯩꯅꯤ ꯑꯁꯤꯗꯩꯗꯅꯦ ꯑꯗꯨ ꯎꯔꯤꯛꯇꯨꯒ ꯑꯅꯤꯁꯤꯗꯅꯦ ꯃꯥꯕꯨ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯁꯛꯁꯦ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯃꯒꯁꯨ ꯀꯔꯤꯃ ꯈꯪꯗ꯭ꯔꯦ ꯐꯤꯖꯣꯜꯁꯤꯡꯁꯤꯗ ꯈꯪꯕꯅꯦ ꯑꯗꯨꯗ ꯈꯪꯕꯅꯦ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 15ꯗꯅꯤ ꯍꯥꯏꯗꯅ ꯇꯨꯃꯨꯈꯣꯡꯗ ꯄꯥꯟꯈꯤꯕꯗꯣ ꯑꯗꯣ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯇꯨꯃꯨꯈꯣꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯄꯣꯝꯄꯤ ꯕꯣꯝꯒꯤ ꯃꯆꯦꯠꯅ ꯄꯥꯜꯂꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯇꯥꯖꯩꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯁꯨꯝ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯀꯔꯝꯅ ꯄꯥꯟꯈꯤꯕꯅꯣ ꯍꯥꯏꯗꯨ ꯋꯥꯔꯤꯗꯣ ꯑꯝꯇꯪ ꯂꯤꯕꯤꯌꯨꯅꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯇꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯑꯒ ꯂꯩꯕ ꯃꯤ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯤꯟꯕ ꯆꯠꯄ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯈꯔ ꯑꯃꯁꯨ ꯆꯦꯟꯖ ꯇꯧꯅꯅꯕꯒꯤ ꯄꯨꯔꯒ ꯆꯠꯄ ꯃꯥꯏ ꯃꯇꯨꯡꯗ ꯕꯦꯛꯇ ꯆꯠꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗ ꯃꯥꯅ ꯃꯤꯁꯤꯡꯗꯣ ꯇꯨꯡꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯣ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏ ꯂꯩꯕꯤꯌꯨ ꯑꯩ ꯑꯝꯇꯪ ꯌꯦꯡꯒꯦ ꯂꯝꯕꯤꯗꯣꯅ ꯀꯥꯈꯠꯂꯨꯕꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯇꯧꯔꯛꯄꯅꯦꯕ ꯍꯥꯏꯗꯤ ꯄꯣꯝꯄꯤ ꯕꯣꯝꯁꯦ ꯇꯥꯔꯛꯄꯅꯦ ꯃꯄꯥ ꯆꯥꯅ ꯇꯥꯁꯜꯂꯛꯄ ꯇꯥꯁꯜꯂꯛꯄ ꯑꯗꯨꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯀꯥꯞꯄꯛꯄꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯞꯇꯛꯅ ꯀꯥꯞꯄꯒ ꯍꯥꯟꯅ ꯁꯦꯟꯅꯔꯒ ꯂꯩꯕ ꯄꯣꯠ ꯑꯣ ꯑꯦꯡꯒꯜꯗꯣ ꯑꯦꯡꯒꯜ ꯁꯦꯟꯅꯔ ꯂꯩ ꯂꯥꯛꯑꯦ ꯃꯣꯏ ꯁꯤ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯃꯥ ꯑꯇꯩꯁꯨ ꯄ꯭ꯔꯦꯁꯔꯗꯤ ꯈꯔ ꯐꯪꯉꯤ ꯆꯠꯃꯤꯟꯅꯔꯤꯁꯤꯡꯗꯨꯁꯨ ꯀꯣ ꯃꯦꯟꯂꯤꯗꯤ ꯃꯥꯅꯦ ꯑꯇꯩꯗꯨꯅ ꯉꯥꯏꯍꯥꯛ ꯄꯪꯊ ꯈꯣꯠꯊꯕ ꯇꯧꯕꯀꯣ ꯑꯗꯨꯒ ꯃꯥꯗꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯣ ꯇꯥꯃꯣ ꯏꯕꯣꯆꯧꯕꯁꯦ ꯌꯨꯝ ꯀꯩ ꯄꯥꯜꯂꯦꯁꯨ ꯍꯥꯏꯀꯣ ꯑꯗꯣ ꯂꯣꯏꯅꯕꯤ ꯀꯩꯀꯥ ꯑꯃꯗꯤ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯃꯆꯥꯒꯗꯤ ꯂꯩꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯆꯥ ꯂꯩꯇꯦ ꯂꯨꯍꯣꯡꯕ ꯊꯥ 2 ꯁꯨꯔꯛꯄꯗ ꯃꯥ ꯁꯣꯛꯄꯅꯦ ꯑꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯉꯩꯗ ꯑꯗꯨ ꯃꯥ ꯑꯗꯨ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯒ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯥꯁꯦ ꯃꯆꯥꯗꯤ ꯏꯀꯥꯏ ꯈꯨꯝꯅ ꯍꯥꯏꯕꯗ ꯑꯣꯏꯔꯒ ꯊꯥ 2 ꯁꯨꯔꯛꯄꯗ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯅꯅꯤꯀꯣ ꯃꯥꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯇꯧꯔꯛꯑꯝꯃꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯂꯩꯍꯧꯕ ꯈꯣꯠꯍꯧꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯗꯨꯒꯤꯗꯃꯛꯇ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗꯤꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯀꯦꯌꯔ ꯂꯧꯗ꯭ꯔꯦ ꯀꯩꯅꯣꯗ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯔꯨꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯅꯔꯦ ꯍꯥꯏꯕꯤꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯩ ꯁꯨꯝ ꯃꯆꯦꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯧꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯣ ꯍꯥꯏꯕꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯍꯥꯏꯕ ꯍꯩꯔꯤꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯏꯕꯣꯆꯧꯕ ꯑꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯀꯥꯎꯔꯦ ꯀꯥꯎꯔꯦ ꯑꯗꯨꯗꯤ ꯀꯥꯎꯔꯦ ꯗꯣꯛꯇꯔꯗ ꯂꯩꯕꯗꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯁꯥꯡꯅ ꯈꯪꯗ꯭ꯔꯦ ꯀꯩꯀꯩꯒꯗꯤ ꯅꯤꯡꯁꯤꯡꯉꯤ ꯄꯥꯕꯨꯡ ꯃꯁꯛꯁꯦ ꯅꯤꯡꯁꯤꯡꯉꯤꯕ ꯄꯥꯕꯨꯡ ꯃꯁꯛꯇ ꯌꯦꯡꯍꯜꯂꯨꯅꯦ ꯏꯆꯦꯅ ꯄꯥꯕꯨꯡ ꯅꯤꯡꯁꯤꯡꯉꯤꯕ ꯈꯪꯉꯦ ꯄꯥꯕꯨꯡꯅ ꯁꯨꯝ ꯍꯥꯏꯔꯝꯕ ꯀꯥꯎꯉꯝꯗꯕ ꯀꯔꯤꯒꯗꯤ ꯂꯩ ꯕꯕꯥꯅ ꯍꯥꯏꯔꯝꯕ ꯅꯪꯉꯣꯟꯗ ꯅꯕꯥꯅꯤ ꯈꯠꯅꯕ ꯑꯣꯏꯔꯣ ꯏꯕꯣꯆꯧꯕ ꯁꯤ ꯇꯧ ꯏꯕꯣꯆꯧꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯀꯥꯏ ꯍꯥꯏꯕꯒꯨꯝꯕ ꯏꯕꯣꯆꯧꯕ ꯊꯕꯛ ꯀꯟꯅ ꯁꯨ ꯀꯥꯏ ꯍꯥꯏꯕꯒꯨꯝꯕ ꯀꯩ ꯅꯤꯡꯁꯤꯡꯕ ꯂꯩꯒꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯝꯕ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯄꯥꯕꯨꯡꯅ ꯂꯨꯅꯗꯤ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯑꯗꯣ ꯏꯃꯥꯗꯤ ꯀꯩꯅꯣ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯋꯦ ꯁꯣꯔꯣꯈꯥꯏꯕꯝ ꯑꯣꯡꯕꯤ ꯀꯃꯥꯏ ꯍꯣꯏ ꯏꯕꯣꯆꯧꯕ ꯁꯨꯝ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯪꯕ ꯅꯪ ꯏꯃꯥ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯑꯗꯣ ꯏꯕꯣꯆꯧꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯤꯡꯁꯤꯡꯉꯦ ꯂꯨꯍꯣꯡꯕꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯏꯃꯥꯟꯅꯕ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯁꯥꯇꯤꯟꯒ ꯄꯥꯏꯕꯤꯕ ꯆꯥꯏꯁꯦꯟꯒ ꯄꯥꯏꯕꯤꯕ ꯏꯃꯥꯟꯅꯕ ꯅꯤꯡꯁꯤꯡꯕꯁꯤꯡꯗꯣ ꯃꯃꯤꯡ ꯑꯝꯇꯪ ꯄꯟꯕꯤꯌꯨꯅꯦꯃꯊꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯍꯨꯝ ꯑꯣ ꯏꯃꯥꯟꯅꯕ ꯑꯍꯨꯝꯅꯦꯕ ꯑꯣ ꯏꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯃꯃꯤꯡꯗꯣ ꯑꯃꯃꯝ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩ ꯈꯨꯠ ꯊꯦꯛꯆꯒꯦ ꯑꯍꯥꯟꯕ 이마라 마밍 아도 하이비로 나오바도 하이비로 나오바 amana kana oidena andi nang tinaba luna tinaba do mamin khandi nang injanga dia
ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯤꯡꯉꯦ ꯅꯤꯡꯁꯤꯡꯗꯦ ꯎꯝ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯕ ꯎꯝ ꯃꯃꯥꯟꯅꯕꯗꯣ ꯍꯥꯏꯕ ꯃꯃꯥꯟꯅꯕ ꯃꯤꯡ ꯍꯩꯇ꯭ꯔꯦꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯅꯤꯡꯁꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯒ ꯃꯁꯛꯇꯤ ꯅꯤꯡꯁꯤꯡꯉꯦꯕ ꯎꯝ ꯑꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕ ꯍꯪꯕ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯝꯗꯦ ꯂꯥꯛꯑꯝꯗꯦ ꯎꯝ ꯍꯥꯏꯗꯤ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯦꯕ ꯎꯝ ꯑꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡ ꯇꯥꯔꯒꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯥꯛꯍꯟꯅꯤꯡꯉꯝꯒꯅꯤꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎꯁꯤꯡꯗꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯁꯦ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯃꯌꯥꯝ ꯎꯗꯣꯏꯅꯤ 이모저보다 하이로 해리오네. 이따 올라오 머리 사는세 머리 사는세 가오래 나코이고 구이래 우기다바 가이나가 ꯍꯩꯇ꯭ꯔꯕ ꯍꯩꯇꯦ ꯍꯩꯇ꯭ꯔꯦ 와지 아테나 텐 ꯋꯥ ꯉꯥꯛꯇꯅꯤꯅꯦ ꯉꯥꯡꯉꯤꯁꯦ ꯑꯇꯦꯟꯕ ꯉꯥꯛꯇꯅꯤ ꯁꯥꯡꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯎꯋꯦꯕ ꯃꯥꯁꯦ ꯃꯔꯛ ꯃꯔꯛꯇ 이제 ꯀꯔꯝꯕ ꯋꯥꯍꯩꯒꯗꯤ ꯍꯥꯏꯗꯣꯔꯛꯄ ꯌꯥꯎꯏ ꯊꯥꯖꯗꯅꯒ ꯍꯥꯏꯗꯣꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯗꯤ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦꯗꯤ ꯍꯥꯏꯔꯒ ꯂꯩꯔꯕꯅꯦꯕꯀꯣ 이제는 좀 타자다나 마나가 하이도록히고 와해 하이따래 마 왕앙이 가이 간자바 그리거리 레 ꯅꯣꯡꯃ ꯈꯛꯇꯪ ꯕꯕꯥ ꯀꯧꯔꯛꯈꯤ ꯑꯗꯨꯗꯤ ꯑꯩ ꯀꯧꯔꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯆꯦꯆꯥ ꯀꯧꯏꯕ ꯑꯩꯅ ꯆꯦꯆꯥ ꯑꯝꯇ ꯀꯧꯔꯣ ꯍꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯧꯗꯕ ꯀꯨꯏꯔꯦ ꯆꯦꯆꯥ ꯅꯪ ꯇꯥꯗꯕ ꯀꯨꯏꯔꯦ ꯑꯝꯇꯪ ꯀꯧꯔꯣ ꯍꯥꯏꯕ ꯀꯧ ꯑꯩ ꯌꯥꯗꯦ ꯃꯥꯅ ꯍꯩꯇꯦ ꯌꯥꯗꯦ ꯑꯗꯣ 이보저거 ꯆꯦꯆꯥ ꯑꯝꯇ ꯀꯧꯕꯤꯌꯨꯗꯅ ꯌꯦꯡꯉꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯆꯦꯆꯥ ꯑꯝꯇ ꯀꯧꯊꯣꯛꯁꯤꯅ ꯑꯝꯇ ꯀꯧꯕꯤꯌꯨ ꯏꯆꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ ꯌꯦꯡꯉꯣꯅꯦ ꯏꯆꯦꯒ ꯄꯨꯟ ꯂꯩꯃꯤꯟꯅꯔꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯆꯦꯆꯥ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨꯗꯅ ꯑꯝꯇ ꯀꯧ ꯈꯔ ꯍꯧꯅ ꯀꯧꯔꯤꯁꯤꯗꯤ ꯏꯆꯦ ꯀꯧ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀꯧꯔꯤꯗꯨꯗꯤ ꯉꯁꯤꯗꯤ ꯍꯥꯔꯣꯏ ꯃꯃꯥꯡꯗ ꯀꯧꯔꯦ ꯅꯍꯥꯟꯗꯩꯗꯤ ꯀꯧ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯅꯪ ꯁꯨꯝ ꯀꯧꯗ꯭ꯔꯗꯤ ꯀꯥꯎꯈ꯭ꯔꯅꯤ ꯍꯩꯔꯔꯣꯏ ꯅꯪ ꯑꯝꯇꯪ ꯀꯧ ꯍꯥꯏꯕ ꯌꯥꯗꯦ ꯍꯩꯇ꯭ꯔꯕ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯍꯥꯏꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯧꯔꯣ ꯑꯝꯇ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯏꯗꯤ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯧꯔꯤꯗꯨꯗꯤ ꯑꯃꯨꯛꯇꯪ ꯀꯧꯅꯩ ꯏꯕꯣꯆꯧꯕ ꯑꯝꯇꯪ 이제 하라오나봐 하이따 니골 자꼬보기 다키나네 칸도 로리 깨더라고요. 이제 하라오도이네. 이제 하라오도이네. 안다 꼭 독신에 칼 깐남다. 제짜나 제짜나 깡깡 보거라. 그러나 난 조비디도 거위 마락마락다. 아이따니 거우드리가 많아. 좀 하이디 마 공인더버디 오히려 뭐이보고 좀 파전바 분산바 마 하이디 꼭기 서로 속히는 필리 떠요 밑이 야드레 하고 안에보고 밑도 폭 하고네 머리도디 레이버니네 뭐 비다 이제 비제 좀 따고 이제 깜깜하게 비다고 생각해 마 비디 ꯌꯥꯝ ꯇꯥꯏ ꯀꯩꯅꯣꯗ ꯑꯩꯁꯨꯗ ꯂꯩꯔꯤꯉꯩꯗ ꯃꯥ ꯌꯥꯝ ꯈꯞꯄꯦ ꯑꯌꯨꯕꯗꯁꯨ ꯈꯨꯠꯇ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯏꯕꯤ ꯑꯗꯩꯗꯣ ꯃꯥ ꯀꯟꯅ ꯄꯥꯏꯁꯜꯂꯛꯏ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗꯕꯗꯤ ꯐꯖꯅꯗꯤ ꯑꯩ ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨ ꯇꯥꯁꯨ ꯑꯩꯁꯨꯗ ꯂꯩꯔꯤꯃꯤ ꯑꯣꯛꯁꯤꯖꯦꯟ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯎꯅꯕꯒꯤ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯃꯇꯝ ꯄꯤꯌꯦꯕ ꯃꯣꯏꯅ ꯑꯁꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯎꯅꯅꯤꯡꯕ ꯎꯅꯧ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯩꯖꯗꯕꯅꯤꯅ ꯎꯅꯅꯤꯡꯉꯥꯏ ꯃꯤꯁꯨ ꯂꯩꯖꯗꯦ ꯑꯗꯩꯗꯤ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯋꯥꯁꯨ ꯉꯥꯡꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥ ꯑꯩꯅ ꯃꯈꯨꯠꯀꯗꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯏꯕꯤꯅ ꯈꯣꯠꯄꯤꯅ ꯇꯧꯋꯦ ꯃꯥꯅ ꯑꯗꯩꯗꯣ ꯃꯥꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯥꯏꯕꯁꯦ ꯃꯥꯅ ꯀꯟꯅ ꯄꯥꯏꯁꯜꯂꯛꯑꯦ ꯑꯗꯩꯗꯨꯒ ꯑꯗꯨꯝ ꯃꯄꯤꯗꯤ ꯑꯗꯨꯝ ꯆꯦꯟꯊꯔꯒ ꯀꯞꯇꯣꯏꯕ ꯃꯥꯁꯦ ꯑꯗꯨꯒꯩꯗꯤ ꯑꯩꯁꯨ ꯌꯦꯡꯉꯝꯗꯕꯅꯤꯅ ꯋꯥꯔꯤꯁꯨ ꯁꯥꯉꯝꯗꯦ ꯃꯥꯏ ꯃꯃꯥꯡꯗ ꯃꯣꯏ ꯀꯞꯁꯜꯂꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯅ ꯑꯗꯨꯗꯩꯗꯤ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯑꯩ ꯃꯄꯥꯟꯗ ꯂꯩ ꯅꯪ ꯁꯤꯁꯤꯒ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯗꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩ ꯅꯪꯕꯨ ꯁꯪꯉꯤꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯅꯝꯃꯒ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯃꯥ ꯃꯄꯤ ꯇꯥꯅ ꯑꯗꯨꯝ ꯂꯩꯍꯧꯗꯦꯕ ꯑꯗꯨꯗꯩꯗꯤ 이보저거 그냥 떠오르 하dak ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯛꯇꯪ ꯉꯥꯏꯔꯦꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯥꯏꯗꯤ ꯆꯥꯛꯀꯧꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯦꯒꯗꯤ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯆꯥꯛꯄꯨꯗꯤ ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯦꯗꯅ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯏꯆꯦꯒꯤ ꯀꯔꯤ ꯀꯩꯅꯥ ꯇꯧꯗꯣꯏꯅꯣ ꯈꯪꯗꯣꯛꯈ꯭ꯔꯣꯗꯅ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯏꯁꯥꯒꯤ ꯈꯪꯗꯦ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯄꯣꯠ ꯂꯩꯅꯕ ꯂꯩꯇꯤꯌꯦ ꯑꯗꯣ ꯀꯩ ꯄꯤꯒꯦꯒꯗꯤ ꯈꯟꯒꯦꯕ 이보저거나 ꯏꯆꯦꯒꯤ 하이디 마치 아니기 뭐과 아마 갔다네바 이보저거나 하이디 자코보다 이제 아니 레이나 간자가도이네버과 아도 지제 얌 루나 또비리바 지제세 지제 아 임파게수 룬 또비과 아도 시기 지제 하이따레 시기 지제 시고이나 가리 다 키나디 하이네이드나
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯇꯥꯏꯗ ꯈꯤꯅꯥ ꯍꯥꯏꯅꯩꯗꯅ ꯀꯔꯤ ꯂꯩꯕꯤꯒꯦ ꯀꯥꯏꯅꯒꯗꯤ ꯈꯟꯒꯦꯕ ꯍꯥꯏꯗꯣꯛꯈ꯭ꯔꯣꯗꯅ ꯀꯔꯤ ꯂꯩꯒꯦ ꯈꯜꯂꯤ ꯉꯥꯡꯕ ꯉꯝꯗꯕꯁꯤꯗꯤ ꯂꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯀꯧꯕ꯭ꯔꯣ ꯆꯤꯆꯦ ꯍꯣꯏꯁꯤ ꯌꯨꯝꯗ ꯌꯨꯝꯗ ꯀꯧꯗꯕ ꯑꯃꯨꯛꯇꯪ ꯀꯧꯈꯤ ꯑꯃꯨꯛꯇꯪ ꯀꯧꯋꯦ ꯃꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯗꯣ ꯍꯥꯏꯗꯤ ꯄꯥꯕꯨꯡꯅ ꯇꯧꯔꯒ ꯆꯦꯟ ꯆꯣꯡ ꯀꯧꯕ ꯃꯣꯏ ꯑꯅꯤ ꯃꯣꯏ ꯑꯅꯤꯅ ꯀꯧꯕꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯆꯤꯆꯦꯒꯤ ꯁꯨꯝ ꯗꯈꯤꯅꯥ ꯄꯤꯔꯝꯒꯅꯤꯅ ꯀꯩ ꯀꯩꯒꯗꯤ ꯄꯤꯈꯤ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯤꯕ ꯃꯕꯥꯅꯤꯅ ꯆꯥꯛ ꯀꯧꯕꯗꯣ ꯇꯨꯃꯨꯈꯣꯡꯗ ꯑꯗꯨ ꯀꯔꯤ ꯄꯤꯒꯦ ꯆꯦꯆꯥꯗ ꯆꯧꯕꯤ ꯏꯕꯥꯅꯤꯒꯤ ꯅꯪ ꯀꯩꯅ ꯄꯤꯔꯩꯗ ꯀꯩ ꯄꯤ ꯍꯥꯏꯌꯣ ꯐꯤ ꯄꯤꯕ ꯐꯤ ꯐꯤ ꯑꯗꯣ ꯌꯦꯠꯀꯤ ꯈꯨꯠ ꯊꯥꯡꯒꯠꯂꯛꯏꯁꯦ ꯌꯦꯠꯀꯤ ꯈꯨꯠꯅ ꯄꯤ ꯍꯥꯏꯔꯕ ꯌꯦꯠꯀꯤ ꯈꯨꯠꯅ ꯄꯤꯔꯕ ꯐꯤ ꯄꯤꯕ ꯀꯝꯄꯜ ꯑꯃꯃꯝ ꯄꯤꯔꯦ ꯀꯝꯄꯜꯁꯨ ꯄꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯗꯤ ꯁꯨꯝ ꯅꯤꯡꯁꯤꯡ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯗꯨꯝ ꯋꯥꯈꯜꯅꯗꯤ ꯂꯣꯏꯅꯗꯤ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯏꯕꯥꯏꯒ ꯏꯆꯦꯒꯅ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯥꯏꯒ ꯏꯆꯦꯒꯅ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯒꯦ ꯂꯧꯔꯛꯏꯁꯤ ꯀꯅꯥ ꯂꯨꯅ ꯇꯧꯒꯦꯕ ꯇꯧꯋꯦ ꯑꯅꯤꯃꯛ ꯂꯣꯏ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯋꯥꯁꯦ ꯑꯁꯥꯡꯕꯗꯤ ꯉꯥꯡꯗꯦ ꯏꯆꯦ ꯀꯃꯥꯏ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯗꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯊꯕꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯡꯅꯒ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯠꯊꯣꯛꯈ꯭ꯔꯒ ꯊꯤꯕꯗꯒ ꯋꯥꯕꯒꯗꯤ ꯑꯣꯏꯕ꯭ꯔꯥ ꯑꯗꯨ ꯃꯇꯪ ꯊꯝꯕꯤꯌꯨꯅꯦ ꯁꯦꯕꯥ ꯑꯗꯣ ꯇꯧꯕ ꯃꯥ ꯁꯦꯟꯅꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯋꯥꯔꯝꯃꯦ ꯋꯥꯕꯁꯦ ꯃꯥꯕꯨ ꯐꯅꯕꯒꯤ ꯈꯤꯇꯪ ꯆꯠꯄ ꯉꯝꯃꯒꯗꯤ ꯍꯦꯟꯅ ꯁꯦꯕꯥꯁꯦ ꯌꯥꯝ ꯋꯥꯔꯝꯃꯦ ꯑꯗꯨꯒ ꯃꯥ ꯀꯩꯅꯣꯗ ꯊꯦꯔꯥꯄꯤ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯩꯗꯨꯒꯗꯤ ꯌꯥꯝ ꯊꯤ ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯂꯩꯇꯕꯅꯤꯅ ꯆꯤꯆꯦ ꯏꯕꯥꯅꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯁꯨꯝ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ나 ꯑꯗꯨꯒꯗꯤ ꯃꯥ ꯊꯤꯕꯒꯤ ꯑꯋꯥꯕꯗꯤ ꯑꯣꯏꯗꯦ ꯁꯦꯟꯅꯕꯒꯤ ꯃꯇꯤ ꯃꯌꯨꯡ ꯍꯥꯏꯕ ꯇꯣꯏꯂꯦꯠ ꯕꯥꯠꯔꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛꯇꯒ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯁꯨ ꯒ꯭ꯌꯥꯟꯕꯨꯗꯤ ꯈꯤꯇꯪꯗꯤ ꯇꯥꯔꯦ ꯍꯥꯟꯅꯗꯒꯤꯗꯤ ꯆꯠꯈ꯭ꯔꯒꯁꯨ ꯁ꯭ꯋꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒꯁꯨ ꯅꯪ ꯁꯤꯒ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯦ ꯍꯜꯂꯛꯑꯦ ꯑꯩ ꯂꯥꯡꯐꯥꯡ ꯆꯠꯇꯦꯕ ꯆꯠꯇꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯈꯪꯕꯁꯤꯅꯤ ꯌꯥꯝ ꯃꯔꯨꯁꯦ ꯑꯗꯨꯒ ꯅꯦꯅꯦ ꯍꯣꯏꯔꯣꯝꯗ ꯆꯠꯅꯤꯡꯉꯁꯨ ꯑꯗꯨꯝ ꯅꯦꯅꯦ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯄꯕꯨꯗꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯑꯁꯣꯝꯗ ꯍꯥꯏꯅ ꯈꯨꯗꯣꯝꯕꯤ ꯁꯥꯏꯟ ꯇꯧꯔꯀꯥꯟꯗ ꯅꯪ ꯅꯦꯅꯦ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯀꯥꯟꯗ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯂꯩꯔꯝꯃꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯃꯥꯒꯤ ꯌꯦꯠꯀꯤ ꯈꯨꯠꯁꯦ ꯁꯨꯡꯊꯥꯡ ꯊꯥꯡꯒꯠꯄ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯛ ꯆꯥꯕꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯀꯃꯥꯏꯅ ꯆꯥꯏ ꯑꯣꯏꯅꯥꯅ ꯉꯝꯃꯤꯀꯣ ꯑꯣꯏꯗꯤ ꯑꯗꯨꯝ ꯌꯦꯠꯇꯤ ꯁꯨꯡꯊꯥꯡ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯕ ꯄꯪꯊꯈ꯭ꯔꯦ ꯌꯦꯡꯕꯤꯌꯨꯅꯦ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯠꯇꯣ ꯐꯨꯠ ꯌꯦꯠꯇꯣ ꯉꯝꯗ꯭ꯔꯦ ꯄꯨꯔꯥ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤ ꯄꯥꯏꯔꯛꯄꯁꯦ ꯅꯥꯕ ꯌꯦꯡꯉꯨꯀꯣ ꯁꯤ ꯅꯥꯕ꯭ꯔꯥ ꯅꯥꯗꯦ ꯅꯥꯗ꯭ꯔꯦ ꯁꯤ ꯅꯥꯕ꯭ꯔꯥ ꯅꯥꯗꯦ ꯅꯥꯗꯦ ꯁꯤ ꯅꯥꯗꯕ ꯑꯗꯨ ꯀꯩꯝ ꯐꯥꯎꯗ꯭ꯔꯦ ꯁꯤ ꯅꯥꯗꯦ ꯀꯩꯝ ꯐꯥꯎꯗ꯭ꯔꯦ ꯈꯨꯖꯤꯟ ꯁꯤꯜꯂꯛꯀꯦꯀꯣ ꯐꯥꯎꯗꯦ ꯐꯥꯎ ꯈꯨꯖꯤꯟ ꯁꯤꯜꯂꯛꯄꯗꯗꯤ ꯐꯥꯎꯕ ꯑꯣꯀꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯨꯖꯤꯟ ꯁꯤꯜꯂꯛꯀꯦ ꯆꯦꯆꯥ ꯑꯝꯇ ꯍꯥꯏꯗꯣꯛꯈꯣꯁꯤ ꯆꯦꯆꯥ ꯍꯥꯏꯌꯣ ꯆꯦꯆꯥ ꯍꯥꯏꯌꯣ ꯆꯦꯆꯥ ꯍꯥꯏꯔꯛꯑꯣ ꯈꯨꯖꯤꯟ ꯁꯤꯒꯤꯁꯦ ꯆꯦꯆꯥ ꯀꯧꯅꯕꯅꯦ ꯑꯗꯣ ꯀꯧꯊꯣꯔꯛꯑꯣꯁꯦ ꯆꯥꯆꯥ ꯀꯧꯔꯛꯏꯁꯤꯗꯤ ꯀꯧꯔꯛꯏ ꯈꯨꯖꯤꯟ ꯁꯤꯔꯀꯥꯟ ꯀꯧꯔꯛꯏ ꯑꯗꯣ ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯄ꯭ꯋꯥꯁꯤꯅ ꯀꯧꯍꯟꯅꯤꯡ ꯇꯥꯏ ꯈꯨꯖꯤꯟ ꯁꯤꯑꯣ ꯀꯧꯗꯤ ꯀꯧꯔꯛꯑꯦꯕ ꯃꯤ ꯈꯨꯖꯤꯟ ꯁꯤꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯣꯏꯁꯦ ꯐꯥꯎꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯈꯨꯖꯤꯟ ꯁꯤꯔꯒꯗꯤ ꯐꯥꯎꯋꯦ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯣ ꯃꯥ ꯅꯥꯔꯀꯥꯟꯗꯗꯤ ꯅꯥꯏ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯣꯏꯒꯤ ꯈꯨꯠꯁꯦ ꯀꯌꯥꯝ ꯁꯥꯡ ꯌꯦꯡꯒꯦ ꯌꯦꯠꯀꯤ ꯈꯨꯠꯁꯤꯒ ꯑꯣꯏ ꯈꯨꯠꯁꯤꯒ ꯀꯣ ꯑꯗꯨꯝ ꯆꯥꯎꯔꯛꯄꯗꯣ ꯃꯥꯟꯅꯕ ꯃꯥꯜꯂꯤꯗ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯈꯨꯠ ꯌꯦꯠꯀ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯣꯏꯁꯤꯒ ꯑꯗꯨꯝ ꯏꯪꯕ ꯑꯗꯨꯝ ꯁꯥꯕ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯝ ꯌꯦꯠꯅ ꯏꯪꯕ ꯍꯦꯟꯅ ꯅꯨꯃꯤꯠꯁꯨ ꯏꯪꯕ ꯌꯥꯎꯔꯝꯕ꯭ꯔꯥ ꯑꯃꯨꯛ ꯏꯪꯕ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯗꯩꯗꯣ ꯄꯥꯏꯅ ꯈꯣꯠꯅ ꯈꯤꯇꯪ ꯇꯧꯕꯤꯔꯒꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯈꯣꯡꯁꯤꯒ ꯈꯨꯠꯁꯤꯒꯅꯦꯕ ꯏꯪꯕ ꯆꯞ ꯃꯥꯟꯅꯔꯛꯏꯁꯦ ꯑꯃꯨꯛ ꯑꯗꯣ ꯏꯆꯦ ꯏꯄ꯭ꯋꯥꯁꯦ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯌꯦꯡꯕ ꯌꯥꯕꯕꯨꯗꯤ ꯌꯦꯡꯉꯦ ꯅꯠꯇ꯭ꯔꯅꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯇꯣꯞ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯤꯀꯣ ꯑꯗꯣ ꯃꯄꯥꯟꯗꯒ ꯄꯨꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯏꯕꯥꯏꯅꯕꯨꯗꯤ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯏꯆꯦꯒꯤꯁꯨ ꯑꯄꯥꯝꯕꯁꯤ ꯂꯩꯕ꯭ꯔꯥ ꯃꯄꯥꯟꯗ ꯄꯨꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯃꯇꯦꯡ ꯑꯁꯤ ꯑꯗꯨꯝ ꯐꯪꯉꯤꯕ꯭ꯔꯥ ꯀꯅꯥ ꯀꯅꯥꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦ ꯁꯨꯝ
ꯁꯨꯃꯥꯏꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯑ ꯆꯦꯟꯖꯔꯨꯕꯁꯤꯡꯁꯤꯕꯨ ꯑꯇꯇꯥꯏ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯁꯤꯗ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯑꯁꯤ ꯃꯐꯝꯁꯦ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯥꯁꯦ ꯂꯥꯏꯌꯦꯡꯅꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯥꯟꯗ ꯄꯨꯔꯗꯤ ꯐꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩ ꯑꯝꯇꯪꯗꯤ ꯄꯨꯅꯤꯡꯉꯤ ꯇꯦꯁ ꯑꯝꯇꯪꯗꯤ ꯇꯧꯅꯤꯡꯉꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯕꯨꯗꯤ ꯌꯥꯎꯒꯦꯕ ꯑꯝꯇꯪ ꯄꯨꯔꯒ ꯌꯦꯡꯉꯣ ꯑꯝꯇ ꯄꯨꯔꯒ ꯌꯦꯡꯉꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯍꯣꯏ ꯑꯩ ꯇꯥꯟꯅꯕ ꯌꯥꯕ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯩ ꯇꯥꯟꯅꯒꯦ ꯑꯗꯨꯕꯨ ꯑꯩ ꯑꯝꯇꯪꯗꯤ ꯐꯅꯕꯒꯤ ꯃꯥꯁꯦ ꯑꯝꯇꯪꯗꯤ ꯂꯥꯏꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏ ꯃꯣꯏ ꯈꯨꯟꯗꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯣꯏ ꯈꯨꯟꯗꯁꯨ ꯍꯣꯏ ꯑꯗꯨ ꯃꯇꯥꯡꯗꯨꯒꯤ ꯃꯇꯝꯗꯒꯤ ꯏꯟꯅ ꯑꯗꯨꯝ ꯇꯥꯟꯅꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯣꯏꯁꯨ ꯔꯦꯠ ꯖꯣꯟ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯒ ꯑꯣꯟꯁꯤꯟꯕ ꯐꯖꯅ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯏꯄꯥꯁꯦ ꯑꯝꯇꯪ ꯐꯅꯕ ꯑꯝꯇꯪ ꯂꯥꯏꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤ ꯂꯥꯏꯌꯦꯡꯕꯒꯤ ꯃꯇꯥꯡꯁꯦ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯏꯆꯦꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯥꯏꯌꯦꯡꯕꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯇꯧꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯨꯕꯨ ꯈꯨꯠ ꯊꯣꯛꯄ ꯉꯝꯗꯕ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯑꯩꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯩꯃꯛꯁꯨ ꯏꯃꯥ ꯏꯄꯥ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯔꯒ ꯏꯃꯨꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝ ꯑꯩꯅ ꯂꯣꯏ ꯌꯦꯡꯉꯛꯄꯅꯦ ꯑꯗꯣ ꯎꯄꯨꯗꯤ ꯄꯨꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯊꯥꯖꯕ ꯂꯩ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯗꯣꯛꯇꯔ ꯑꯃꯈꯛꯅ ꯍꯥꯏꯕꯤꯔꯝꯕ ꯑꯩ ꯂꯩꯔꯤꯑꯕ ꯑꯝꯇꯪꯗꯤ ꯏꯕꯨꯡꯉꯣꯅ ꯆꯠꯂꯒ ꯌꯦꯡꯉꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯃꯥꯒꯤ ꯁꯦꯝ ꯁꯤ ꯀꯦꯁꯃꯛꯁꯦ ꯃꯣꯏ ꯃꯁꯥꯗꯗꯤ ꯐꯧꯖꯤꯅꯤ ꯃꯥ ꯃꯁꯥꯗꯣ ꯃꯥꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯗꯨ ꯄꯨꯗꯤ ꯄꯨꯅꯤꯡꯉꯦ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯁꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯅꯗꯤ ꯃꯁꯤ ꯉꯝꯕꯒꯤ ꯀꯩꯅꯣꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯆꯠꯅꯤꯡꯉꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯤ ꯃꯤꯌꯥꯝꯒꯤ ꯇꯔꯞꯇꯒꯤ ꯇꯧꯔꯒ ꯑꯝꯇꯪꯗꯤ ꯃꯥꯒꯤ ꯂꯥꯁ ꯑꯝꯇꯪ ꯇꯦꯁ ꯑꯝꯇꯪꯗꯤ ꯇꯧꯅꯤꯡꯉꯤ ꯐꯁꯨ ꯐꯒꯠꯂꯛꯏꯕꯅꯤꯅ ꯃꯄꯥꯟꯗ ꯄꯨ ꯇꯥꯔꯗꯤ ꯊꯨꯅꯁꯨ ꯐꯒꯠꯂꯛꯀꯗꯧ ꯃꯥꯜꯂꯤꯀꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩ ꯃꯁꯥꯁꯨ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯐꯒꯠꯂꯛꯄꯩ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯕ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯇꯧꯔꯒ ꯑꯝꯇꯪ ꯄꯨꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯞꯁꯤꯗꯒꯤ ꯀꯔꯝꯕ ꯐꯤꯕꯝ ꯍꯣꯡꯉꯛꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯈꯤꯕꯗꯨꯗꯩ ꯇ꯭ꯔꯦꯠꯇ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯊꯝꯕꯒꯨꯝꯕꯅꯦꯕ ꯅꯝꯁꯤꯜꯂ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣ ꯂꯩꯇꯕꯅꯤꯅ ꯁꯤꯗꯁꯨ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯀꯔꯤ ꯀꯔꯥ ꯇꯧꯒꯗꯕ ꯊꯦꯔꯥꯄꯤ ꯀꯩꯀꯩꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯖꯒꯥ ꯅꯥꯇꯩ ꯆꯥꯕ ꯂꯩꯇꯕꯅꯤꯅ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯞꯅ ꯆꯠꯂꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨꯗ ꯂꯩꯔꯁꯨ ꯄꯩꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯨꯔꯒ ꯇꯥꯜꯂꯒ ꯇꯧꯕꯅꯤꯅ ꯃꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯌꯦꯡꯁꯤꯟꯕ ꯍꯥꯏꯗꯨꯁꯨ ꯑꯩ ꯉꯝꯗꯕ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯕꯥꯛ ꯊꯥꯡꯗꯣꯛꯎꯔꯒ ꯑꯩꯈꯣꯏ ꯁꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯇꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 15 ꯍꯧꯈꯤꯕ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯁꯥꯁꯦ ꯀꯟꯅ ꯏꯔꯝꯗꯝꯒꯤꯗꯃꯛ ꯉꯥꯛꯀꯅꯤ ꯏꯔꯩꯀꯥꯏ ꯏꯐꯨꯔꯨꯞ ꯉꯥꯛꯀꯅꯤ ꯏꯔꯝꯗꯝ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯆꯔꯨꯕꯅꯤ ꯃꯍꯥꯛꯁꯦ ꯑꯁꯣꯏꯕ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯔꯒ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯤꯔꯛ ꯇꯤꯜꯂꯒ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯏꯚꯟ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯑꯆꯧꯕꯁꯦ ꯁꯦꯝꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯍꯩꯖꯕ ꯑꯗꯨꯒꯨꯝꯕ ꯃꯔꯨꯞꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯇꯕꯒꯨꯝꯅ ꯇꯔꯛ ꯍꯥꯏꯇꯥꯔꯦ ꯇꯔꯛ ꯂꯩꯔꯝꯕ ꯎꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏꯁꯦ ꯀꯥꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤ ꯔꯤꯁꯦꯟꯠꯂꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯡꯒꯣꯜꯒꯤ ꯆꯤꯡ ꯃꯊꯛꯇ ꯂꯩꯈꯤꯗꯕ ꯃꯁꯥꯅ ꯀꯔꯝꯕ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯗꯕꯅꯤꯅ ꯆꯞ ꯆꯥꯅ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯗ꯭ꯔꯦ ꯁꯣꯔꯣꯛꯈꯥꯏꯕꯝ ꯏꯕꯣꯇꯣꯟ ꯁꯤꯡ ꯍꯥꯏꯔꯤꯕ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯁꯣꯔꯥꯠ ꯍꯥꯏꯇꯥꯔꯦ ꯁꯣꯔꯥꯠꯀ ꯑꯁꯇꯤꯒ ꯍꯌꯦꯡꯁꯦ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯏꯕꯣꯆꯧꯒꯤ ꯃꯆꯦꯒꯤ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯌꯨꯝꯁꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯁꯤꯜ ꯂꯥꯡꯂꯤ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯇꯤꯒ ꯁꯣꯔꯥꯠꯀ ꯄꯨꯟꯁꯤꯟꯕꯅꯤ ꯀꯅꯥꯅꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯑꯁꯇꯤꯅ ꯇꯣꯉꯥꯟꯅ ꯁꯣꯟꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒ ꯁꯣꯔꯥꯠꯅꯁꯨ ꯀꯣꯟꯅ ꯄꯨꯟꯅ ꯇꯣꯉꯥꯟ ꯁꯣꯟꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯂꯧꯔꯒ ꯂꯩꯈꯤꯗꯕꯒꯤꯗꯃꯛ ꯑꯄꯣꯛꯄꯒꯤꯗꯃꯛ ꯃꯆꯥꯒꯤ ꯂꯥꯏꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯎꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯈꯣꯠꯇꯅ ꯁꯦꯜ ꯈꯔꯗ ꯑꯣꯏꯁꯨ ꯐꯪꯉꯗꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯆꯔꯝꯕ ꯑꯄꯣꯛꯄꯁꯤꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯥꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯄꯣꯛꯄ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯥꯎꯊꯣꯛꯄ ꯇꯝꯂꯒꯁꯨ ꯂꯩꯍꯧꯔꯤꯕ ꯏꯆꯥꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕ ꯑꯗꯨꯒ ꯃꯆꯦ ꯑꯅꯤꯈꯛꯅ ꯌꯥꯝ ꯂꯨꯅ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯖꯕ ꯃꯅꯥꯎꯄꯥꯁꯤꯅ
ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯠ ꯂꯥꯎꯅ ꯂꯩꯖꯔꯝꯂꯒ ꯈꯪꯍꯧꯗꯅ ꯁꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯕ ꯉꯝꯗꯅ ꯍꯤꯡꯂꯤꯕꯁꯦ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯩ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯤꯗ ꯑꯗꯣꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯖꯤꯄꯦ ꯅꯝꯕꯔꯁꯤꯁꯨ ꯃꯌꯥꯝ ꯏꯕꯥꯏꯁꯤꯒꯤ ꯖꯤꯄꯦ ꯅꯝꯕꯔꯅꯤ ꯏꯕꯥꯏꯅ ꯂꯥꯛꯄꯤꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯕꯤꯔꯒ ꯀꯔꯤ ꯂꯝꯗ ꯗꯦꯜꯂꯤꯗꯕꯨ ꯑꯣꯏꯔꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗꯕꯨ ꯑꯣꯏꯔꯁꯨ ꯀꯣꯜꯀꯇꯥꯗꯕꯨ ꯑꯣꯏꯔꯁꯨ ꯑꯐꯕ ꯂꯝ ꯑꯃ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒꯗꯤ ꯁꯦꯜ ꯆꯪꯉꯣꯏ ꯑꯗꯨꯒ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒꯗꯤ ꯊꯨꯅ ꯔꯤꯀቨꯔꯤ ꯇꯧꯅꯤ ꯗꯣꯛꯇꯔ ꯀꯔꯝꯕꯗꯅ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯑꯣꯏꯕ ꯗꯣꯛꯇꯔ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯨ ꯂꯩꯕꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯀꯣꯂꯤꯡ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯩ ꯑꯗꯨ ꯖꯤꯄꯦ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯩ ꯕꯣꯊ ꯑꯣꯐ ꯗ ꯅꯝꯕꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯊꯝꯖꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯏꯕꯥꯏꯒꯤ ꯅꯝꯕꯔꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯖꯤꯄꯦꯗ ꯃꯇꯦꯡ ꯄꯥꯡꯕꯤ ꯌꯥꯝꯗꯕ 50 ꯆꯥꯝ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤ ꯍꯧꯖꯤꯛꯁꯦ ꯃꯧꯄ꯭ꯋꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯕꯛ ꯊꯥꯡꯗꯣꯛꯂꯨꯔꯒꯁꯨ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯑꯩꯅꯁꯨ ꯍꯪꯖꯕꯅꯤ ꯏꯕꯣꯆꯧꯕ ꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯕꯣꯆꯧꯕ ꯈꯨꯠꯇ ꯁꯦꯜ ꯀꯌꯥ ꯂꯩꯒꯦ ꯀꯩꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯂꯩꯇꯦ ꯀꯩꯝ ꯂꯩꯇ꯭ꯔꯦꯀꯣ ꯄꯩꯁꯥ ꯀꯩꯝ ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯇꯦ ꯑꯗꯣ ꯏꯆꯦꯁꯤꯡꯁꯤꯗ ꯏꯆꯦ ꯑꯅꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯁꯤꯒꯤ ꯏꯆꯦꯁꯤꯅꯦ ꯑꯗꯨꯒ ꯏꯝꯐꯥꯜꯒꯤ ꯏꯆꯦꯗꯨꯅꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯅꯤꯡꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯏꯕꯣꯆꯧꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯠꯊꯣꯛꯄꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯏꯆꯦ ꯑꯅꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯆꯥꯛꯀꯧꯕꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯏꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯦꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕ ꯑꯉꯝꯕ ꯈꯨꯗꯣꯜ ꯇꯝꯕ ꯆꯪꯉꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯐꯝꯗ ꯁꯣꯛꯎꯕ ꯅꯠꯇꯦ ꯃꯇꯣꯝꯇ ꯇꯨꯁꯟꯖꯔꯨꯕ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯆꯔꯨꯕꯗꯨꯗ ꯃꯍꯥꯛꯅ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯟꯖꯔꯨꯕꯗꯨꯗ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯦꯁꯤꯡꯒꯤ ꯈꯔ ꯈꯖꯤꯛ ꯇꯧꯒꯗꯕ ꯃꯇꯝ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯌꯥꯝꯗꯕ ꯈꯔ ꯈꯖꯤꯛ ꯑꯍꯥꯎꯕ ꯆꯥꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯃꯤꯃꯥꯟꯅꯕ ꯉꯝꯗꯅ ꯂꯩꯕꯁꯤꯗ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯏꯆꯦꯗ ꯏꯕꯣꯆꯧꯕ ꯀꯩꯅꯣ ꯇꯧꯁꯦ ꯈꯨꯔꯨꯝꯁꯦ ꯑꯗꯨꯒ ꯗꯈꯤꯅꯥ ꯇꯧꯁꯦ ꯑꯩꯈꯣꯏ ꯄꯤꯔꯝꯃꯒꯦ ꯂꯨꯄꯥ 500 ꯄꯤꯔꯝꯒꯦ ꯀꯣ ꯏꯆꯦꯗ ꯈꯨꯔꯨꯝꯁꯤ ꯑꯗꯨꯒ ꯏꯆꯦꯅꯁꯨ ꯕꯣꯔ ꯄꯤꯍꯟꯁꯤꯀꯣ ꯑꯗꯨꯒ ꯏꯆꯦ ꯑꯃ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯆꯦꯒꯤꯁꯨ ꯏꯆꯦꯗ ꯑꯗꯨꯝ ꯄꯨꯟꯅ ꯄꯤꯍꯜꯂꯒꯦꯀꯣ ꯏꯆꯦꯅ ꯕꯣꯔ ꯄꯤꯕꯤꯔꯣ ꯊꯨꯅ ꯌꯥꯡꯅ ꯐꯔꯣ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯅꯍꯥꯛꯅ ꯄꯤꯔꯤꯕ ꯏꯆꯦ ꯑꯩꯅ ꯄꯤꯕ ꯅꯠꯇꯦꯀꯣ ꯁꯦꯟꯐꯝꯁꯦ ꯑꯩ ꯁꯤꯁꯤꯃ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩꯅ ꯄꯤꯕ ꯅꯠꯇꯦ ꯏꯄ꯭ꯋꯥꯅ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯏꯄ꯭ꯋꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯄ꯭ꯋꯥꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯟꯐꯝꯅꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕ ꯁꯦꯟꯐꯝꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯑꯩꯈꯣꯏ ꯂꯠꯅꯗꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯃꯗꯤ ꯏꯄ꯭ꯋꯥꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯒꯁꯨ ꯏꯄ꯭ꯋꯥꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯖꯔꯨꯕꯗꯅ ꯃꯇꯦꯡ ꯁꯤꯗꯤ ꯐꯪꯉꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯁꯤꯗꯤ ꯐꯪꯉꯦꯀꯣ ꯍꯥꯏꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯅꯕꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯀꯗꯣꯝ ꯅꯥꯀꯟꯗ ꯑꯣꯟꯒꯅꯤ ꯏꯆꯦ ꯏꯄ꯭ꯋꯥꯅ ꯀꯔꯣꯝ ꯅꯥꯀꯟꯗ ꯈꯨꯔꯨꯝꯃꯟꯁꯤꯒꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯈꯨꯔꯨꯝꯗ꯭ꯔꯒꯁꯨ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯦꯡꯒꯜ ꯑꯃ ꯌꯦꯡꯉꯒ ꯇꯥꯃꯣꯏꯇꯦꯟ ꯑꯝꯇꯪ ꯇꯥꯃꯣꯏꯇꯦꯟꯅ ꯄꯤꯕꯤꯔꯣ ꯀꯩꯅꯣꯗ 500 ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯏꯆꯦꯅꯁꯨ ꯑꯃ ꯏꯅꯥꯎꯄꯤꯗꯣ ꯏꯅꯥꯎꯄꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯆꯦꯗꯨꯗ ꯑꯗꯨꯝ ꯄꯤꯕꯤꯔꯣ 1,000 ꯑꯗꯨꯝ ꯄꯤꯍꯟꯖꯔꯒꯦꯕꯀꯣ ꯑꯣ ꯇꯥꯃꯣꯏꯇꯦꯟꯒ ꯂꯨꯄꯥ 500 ꯍꯥꯞꯄꯒꯦ 750 ꯌꯦꯟꯅ ꯇꯥꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯅꯤꯃꯛ ꯕꯣꯔ ꯐꯖ ꯆꯨꯔꯤ ꯃꯈꯥꯗꯤ ꯑꯣꯏꯅꯤꯌꯦ ꯆꯨꯔꯤ ꯃꯊꯛꯇ ꯀꯥꯈꯠꯁꯦ ꯃꯌꯥꯝ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝꯗ ꯀꯅꯥꯝꯇ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯂꯩꯔꯤ ꯂꯝꯗꯝ ꯑꯁꯣꯝꯕꯨ ꯉꯥꯛꯄ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯉꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇꯅ ꯈꯪꯕꯤꯗꯕ ꯉꯁꯤ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯏꯇꯤꯟꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯨꯄꯥ 1,500 ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯏꯌꯥꯝꯕ ꯏꯇꯤꯟꯅ ꯍꯥꯟꯅ ꯕꯣꯔ ꯄꯤꯕꯤꯔꯣ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯀꯣ ꯏꯅꯥꯎꯄꯥꯗꯨꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯕꯣꯔ ꯄꯤꯕꯤꯔꯣ ꯊꯨꯅ ꯅꯥ ꯐꯕꯤꯔꯣ ꯍꯥꯏꯅ ꯏꯆꯦꯅ ꯕꯣꯔ ꯁꯥꯡꯅ ꯄꯤꯕꯤꯔꯣꯀꯣ ꯏꯆꯦꯅ ꯕꯣꯔ ꯁꯥꯡꯅ ꯄꯤꯕꯤꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯤꯀꯣ ꯏꯄ꯭ꯋꯥꯅ ꯕꯣꯔ ꯂꯧꯗꯣꯏ ꯉꯥꯏ ꯂꯩꯔꯦ 이제서 농아에 파나 팔로 하요. 팔로 하요. 팔로. 농아이로 하요. 농아이로. 이제 농아이로. 농아이로. 하이펫 쿠르마세. ꯈꯪꯗꯤ ꯈꯪꯉꯤꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯡꯖꯕ ꯉꯝꯕ ꯃꯇꯦꯡ ꯍꯥꯏꯔꯒꯗꯤ ꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯤ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯏꯆꯦ
ipwana akhoi piba nate ko ipwana khogi dakhina ga punna baton ga punna thamjalak pasi kari phaubi ge amtang thambiyo ipwana piba ni ko aina piba nate akhoi piba nate ko iche si sima khangbi ga iche na pukjel chauna su mak piri dana pukjel chauna khambiyo piri wa senpham se ipwana wana tanjaba imale ba ki tama ka thok charu buduna akhoi na su ma bu thi rak sari sine ba mahana piba ne thamoi se iche kai phaubi ge khatang thambiyo ba yam nungai puni nusi bagi wa nga ko yung dre ki daw kap ni Thangi chahidadi chako bangam phajana ngam boi jaro ko haina wi samtang tawbiyo bo pipi boi na ipada chai de di nungai na nang na sa kan loko aduga si ani bu phajana nungai na angam banangi na kina do chaw na pi ngam boi ro ko mai lo thokpe mai lo thokpe ibai da hang la lo chana to je mai lo thokpe mayam koina silak chari bese mayam da haitare khogi mare mateng khar khasi pangbiu haibagi announcement du su pijaba tam kumthabiro aduga sum mabai moina su dum mayam de tawning ba haitare ibai si su dum siam thu marang kain leijadaba yuma mapan ba si su tasengna yam lem pan hinjadaba dum punsi mo ibanina isen nupa si damakta pura phegak phaina puba mak amdraga su yum sida thamaga ma bu lainge haibagi chap chaba phire ama lauraga ibai sina ngasidi sengna ha ibai mayam dagi mating ni bagai si kasu pammoy haitare nupa moina kasu pammoy du su isen nupa si di phaning banina mayam dagi kai hangoidana haibada mating ni ra ineba si matang se tang thambira maduga losin wa hai ka thambiyo mating se ai ni badi ni ningde ai gi life su tukumti wana hore aduga phajana aisu shana tala mingonda hangdana hingakpani adubu magi sigi stage sidadi aina ngambagi capacity wangma lanba maramna miyamgi mating si nirakpani aina ngamgadabagi capacity leitre bhaiba mabu ahanba leiba therapy tauba everything sidaida e dum knowledge leigre asina maram oiraga mapalamda puba haibadudi adudagi upgrade tawkadaba maram leiba maramna aigi upai haibje kokta upai leiraga su masi thabak onthorokpada oiroidoba leibana mayamdagi mating sin lawbana ado mayamna su signature sin ngasi thadok chariba live ase mayam gi damakta mangjil thana chongthok charuba adumba khulngak liba singmo mateng pang liba chinau singna sumna awaba thana kumatamda atatai tari base tahanbiganu haiba message ama mayam khangdabana atatai tabani signature sin ngasi live ase thajarak libana mayam gi knowledge soidang lebiramani haina khali mayam so khoina hapchariba gp number se mahaki thamoi sengna khoigi mayam mangda utlaga ai isen nupa sibum tang laying jage mateng tang pangbiyu haina thamoi sengna ikai nu siyanaraga mayam dagi mateng nirakliba mahaki mabai haitare mabai siki mating yauraga mayamna mutang hanagi punsi hanagi normal oina leijaramba ibo chawdo amu hanna lakna bohona matamda mayamdagi ngamjaba tare senja mateng nijari haibasi singdamai 360 gi maikai dagi thamjage aduga asigi live asibu yengbiru mayamna su like tawbiramba comment tawbiramba kawbiganu puni nungsiba wahai mayam su phongdok pire khoina punamak akoi pathokpa ngamdre hairaga su mayam waro biganu prakash sodamna haibire angamba khara hapchabane thuna pharo haina su comment tawbira i pukchel chauna sumna mateng pangbirakliba singsina tasallaga apunba senpham mayam bayamdaba thidana apunba senpham pung pharagadi India ki mafam haidi Manipur ki mapanda mutang laying jarugi haibagi aning pam leibanina khara khaji mateng oiragani haina khanjai dhana mangangna phone number hapiu hai phone number se khoina caption da mobile number ani hapchabani calling number ama hapchabani duga gp number ama so hapchabani adu echinau singsina mayam gi damakta kathoklo matungda ekhoi leiri tungda halakma tamda ekhoi mayam leiri haibagi message singjamai 360 na ngasi bhawda masing thingamdana echinau singi khulngak liba echinau sing ngakcharu ba echinau sing soklaba palakma tamda ada tai tarak ba echinau singi da ngasi bhawda live thaduna laksari ngasi gi live so akhanna special oiba program amani haina khanbiraga athauba singi program marakta chalhanbiraga mayamnasu angamba mateng pangbiu haiba aroiba message asi signature si mai kaidagi ngasi mayam fam thamjabag loina live asi batang si tension jari mayam opa nai konona khuramjari